State asige ukrul kamjong tangnopal amade Chandel ki mafam kayada akhag arawa loinana Nong Churaba Yai Haina Indian Meteorological Department Imphal Center na Khanghanlakli Farjol Churchanpur Chandel Tangnopal kamjong amasong ukrul ki mafam kayada hayeng akhag arawa loinana Nong Churaba Yai Hairi Amaromda Indian Meteorological Department ke paw magi matong inna Kerala amade Tamil Nadu ki mafam kayada Lakliba Numit nini asida nong kana chugani haina red alert lauthokre hairi department asige matung ina Bihar, Haryana, Chandigarh, Delhi, Himachal Pradesh, Karnataka, Uttar Pradesh amade Uttarakhand ge mafam kharada ngasi ka hena nong churaba yai hairi laibak asige nongpok nongchup mayai thangba saruk amade awang nongchup ge mafam kayada Lakliba Numit marini mangani asida Mayai Oirapna ge kalap nong churaba yai hairi